The Voice of Manipur, Empowering People for Integrity and Prosperity haiba wakhalonda Regional Political Party ama oina Democratic People Front DPF Kouba Political Party ama ngasi Shaphong-Khre loinana ahanba DPF ki Public Imphal gi GM Holda Convention pangthokre ngasi ki convention aduda Kumbi College ki Principal Laichonbam Gopal Democratic People Front DPF ki President Dr. Narengbam Rajiv Kumar, Social Activist Asang Kasar amasung DDU for Kaushal gi hanigi Director Dr. Rahayjuddin Sekna atoiba mitunglen sing oina sarukya ki DPF ki President Dr. Narengbam Rajiv Kumar na hai ngasi gi chawkhatlaba malem gi lamjelda nongma gi maning halakliba aikhoi gi ifurup ireicha sing matam amagi ningkha tamna panjaramba Manipur ngasi di nongma gi mepal tangduna masagi warep amadi wayal fawba piba ngamdana center gi yathangai duna leibagi fibamda lakpa asida tangai fadana Democratic People Front asi tunglam chatki Asan bambit yang amaga loinana miyamgi mikap thokpa tanfam asida safong bagi tanja adu laubani handaki matang asida mapan lamgi political party amatada mikha pondana niraga chabagi chatnabi hainabi thadoktuna isagi iramdamgi oiba Political Party Democratic People Front DPF asida punna saugat minabagi tanfam adu yaure luraba tanfam asida bota sel yenduna miyamda utchaiduna botki campaign tawrakpa asi miyamda gyan tahanba amadi Chakcha Haijanabagi Kumhai Onthoktuna Laibagi Matam Natre Haibasi DPF ki ahanba awareness oina miyam da khangan bagi thabak chathagani Lakadoriba General Assembly election asida DPF party khaki oina Assembly constituency kuntra henbada Kanglu Furup Khaidana mirep thadokani miyam nasu DPF pu support tawrakani haibagi thajabale haiki Manipur ki lehau ki siki sanaba hatunglaba political party ma isana iromdom nepsabagi pandamda aduga koina wareba mataba matamda mapan gi yathangai bagi thangdo koina pamjadabadagi asi Manipur gi oiba koi khudak ki oiba koi gi decision lepchabangamba adungba party ma oijage habigi pandamda asi koi Manipur gi soil se da koi Democratic People's Front simiam da kusinabagi tanjaduni asigi koina pangthok chariba sunglaba first gi public convention se da fata wareb khara lominagaduri duga sigi wareb simak koina yam thu matamda pangthoktuna ebang mayam sida pau santulun minaba aduga regional party sibu akoi amama national gi amama gi mayam gi koi yathang ngainari bapot mayam jingse thadok piraga Democratic People's Front masaida punamangna cooperation PBU aduga nungsibiu akoi nganga ki pandam yaudana kochong chongba aduga politician amagi chapchaba fidam lejadaba kana bama masagi oina personal oina poktok tobagi atumi chanabi do koi ki Democratic People's Front se lejade punbiriba koi ki thomi khurimak singse adugi chapchaba lehausiga chanaraba adumba wakhan chenba miyoing aktani haibdo ainga simia mawangda sengdoksari